ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯤꯛꯂ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯑꯃꯨꯗꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯗꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯄꯥꯕꯤꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯗꯣꯟ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯆꯥ ꯍꯦꯛ ꯄꯣꯛꯉꯩꯗꯒꯤ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯌꯨꯝꯕꯥꯟ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯄꯨꯟꯅ 10 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ 3ꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ 4 ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤ ꯊꯥꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ 12ꯅꯤ꯫ ꯃꯈꯣꯏ ꯑꯄꯨꯟꯕꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯊꯣꯡꯕꯒ ꯑꯗꯨ ꯆꯐꯨꯗ ꯊꯣꯡꯕ ꯆꯟꯗ꯭ꯔꯗꯨꯅ ꯀꯣꯔꯐꯨꯗ ꯊꯣꯡꯂꯝꯃꯤ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ ꯃꯈꯣꯏ 10ꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯋꯥ ꯉꯥꯡꯅꯔꯛꯄꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯕꯁꯤ ꯃꯉꯥꯏ ꯂꯥꯡꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯌꯨꯝꯊꯪꯅꯕ ꯀꯅꯥ ꯑꯃꯗꯤ ꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯈꯥꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯥ 10 ꯑꯗꯨ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯗꯣꯟ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯃꯤꯁꯛ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯑꯋꯥꯠ ꯑꯄꯥꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯅꯣꯡꯃꯗꯤ ꯃꯆꯥ 10 ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯧꯊꯣꯛꯇꯨꯅ ꯑꯃꯨꯗꯣꯟ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯌꯥꯝ, ꯏꯕꯦꯝꯃꯁꯤꯡ, ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ." ꯄꯤꯛꯈ꯭ꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯣꯔꯛꯂꯝꯃꯤ꯫ "ꯑꯣ, ꯀꯩ ꯍꯥꯏꯒꯦ ꯄꯥꯕ?" "ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯏꯄꯥꯒꯤ ꯃꯥꯡ ꯑꯁꯤꯗ ꯄꯔꯦꯡ ꯂꯦꯞꯄꯨ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯑꯗꯣ ꯅꯃꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯏꯃꯨꯡꯗꯒ ꯂꯩꯍꯧꯕ꯭ꯔꯣ?" "ꯍꯣꯏ ꯄꯥꯕ, ꯂꯩꯍꯧꯕꯅꯦ, ꯑꯩ ꯀꯧꯊꯣꯛꯂꯨꯒꯦ." "ꯆꯥꯇꯣꯝꯕꯤ, ꯆꯠꯂꯨ ꯆꯠꯂꯨ, ꯅꯃꯥꯗꯨꯁꯨ ꯀꯧꯊꯣꯔꯛꯎ." ꯅꯨꯖꯥꯁꯨ ꯃꯃꯥ ꯑꯄꯥꯕꯤꯕꯨ ꯀꯧꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯃꯃꯥ, ꯅꯪꯁꯨ ꯂꯥꯎꯅꯦ, ꯁꯤꯗ ꯐꯝꯂꯔꯣ, ꯋꯥ ꯇꯥꯅꯕꯗ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦ." "ꯍꯣ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯥꯏꯕꯤꯔꯣꯁꯦ, ꯀꯔꯤ ꯋꯥꯅꯣ?" "ꯌꯦꯡꯉꯣꯏ ꯆꯥꯁꯥ, ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯁꯨ ꯁꯔꯦꯞ ꯂꯣꯏꯅ ꯐꯥꯔꯦ꯫ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕꯅꯤꯅ ꯅꯕꯨꯛꯇꯨꯗꯤ ꯑꯁꯨꯝ ꯄꯤꯛꯂꯒ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯃꯌꯥꯕ꯭ꯔꯗꯣ? ꯆꯥꯛꯇꯤ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯦ꯫ ꯑꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯅꯃꯥꯁꯦ ꯅꯍꯥꯜꯋꯥꯏꯔꯝꯗꯤ ꯃꯃꯤꯡ ꯑꯄꯥꯕꯤ ꯀꯧꯖꯔꯕꯁꯨ ꯐꯅ ꯊꯥꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯊꯥꯕꯤ ꯀꯀꯥꯏꯗꯅ ꯂꯛꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ, ꯃꯃꯤꯡꯒ ꯃꯁꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ, ꯆꯩꯇꯦꯛ-ꯀꯤꯇꯦꯟꯗꯣ ꯃꯥꯜꯂꯦ꯫ ꯁꯕꯣꯟꯖꯥꯎ ꯄꯣꯛꯄꯗ ꯅꯃꯥꯁꯦ ꯇꯤꯜꯍꯥꯏꯈꯨꯝꯕꯤ ꯑꯁꯤꯕ ꯃꯥꯟꯈꯩ ꯃꯌꯥꯡ ꯀꯪꯈꯤꯗꯅ ꯏꯆꯥꯁꯦ ꯆꯥꯛꯀꯤ ꯆꯕꯣꯟ ꯄꯤꯊꯛ ꯄꯤꯊꯛꯂꯒ ꯏꯄꯥꯅ ꯌꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯤꯡ ꯑꯁꯤ ꯆꯕꯣꯟꯖꯥꯎ ꯊꯣꯜꯂꯤꯕꯅꯤ꯫ ꯅꯄꯥ ꯑꯩꯁꯨ ꯈꯣꯡ ꯈꯨꯠꯂꯥꯏ ꯆꯨꯕ ꯑꯉꯥꯡ ꯃꯥꯟꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯅ ꯁꯦꯜ ꯇꯥꯅꯅꯕ ꯂꯝꯕꯤ ꯑꯃꯃꯝ ꯊꯤꯕ ꯍꯧꯔꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯀꯧꯔꯤꯕꯅꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯁꯦ?" "ꯍꯥꯏ, ꯀꯅꯥꯅ ꯍꯧꯖꯤꯛ ꯈꯨꯝꯂꯛꯂꯤꯕ ꯑꯗꯨꯅ? 3ꯔꯛ ꯁꯨꯕ ꯅꯨꯄꯥ ꯅꯪꯅꯔꯥ?" "ꯍꯣꯏ, ꯃꯥꯅꯤ ꯄꯥꯕ." "ꯑꯣ, ꯃꯥꯅꯤ ꯃꯥꯅꯤ, ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯤ꯫ ꯃꯃꯥ, ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ?" "ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯐꯩ ꯈꯟꯕꯗꯣ ꯃꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯀꯅꯥꯅ ꯈꯥꯡ-ꯂꯥꯛꯄꯒ ꯉꯝꯕ ꯅꯠꯇ꯭ꯔꯦ꯫ ꯃꯣꯏꯒꯤ ꯆꯥꯛ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯎꯁꯣꯞ ꯊꯣꯛꯄꯒꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯕꯗ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯀꯗꯧꯔꯦ." "ꯍꯣ, ꯑꯗꯨꯅꯦ꯫ ꯃꯔꯝꯁꯤꯅ ꯏꯄꯥꯅ ꯍꯥꯏꯔꯤ ꯋꯥ ꯑꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯣ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯅꯔꯛꯂꯨ꯫ ꯄꯥꯒꯤ ꯁꯅꯥꯖꯥꯎꯕ, ꯅꯪꯅ ꯍꯧꯔꯣ." "ꯄꯥꯕ, ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ, ꯏꯁꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯊꯤꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯟ ꯈꯔ ꯂꯣꯏꯖꯔꯒꯦ꯫ ꯁꯟꯅꯥꯎ ꯄꯣꯛꯂꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯪꯒꯣꯝ ꯑꯗꯨ ꯌꯣꯜꯂꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯔꯩꯔꯕꯁꯨ ꯀꯥꯟꯅꯅꯕ ꯄꯥꯕ." "ꯑꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯏꯃ, ꯅꯪꯅ ꯀꯩꯗꯧꯒꯦꯕ?" "ꯄꯥꯕ, ꯑꯩꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒꯦ꯫ ꯃꯈꯣꯏꯅ ꯀꯣꯛꯂꯛꯄ ꯃꯔꯨꯝ ꯑꯗꯨ ꯌꯣꯜꯂꯒ ꯅꯣꯡꯃꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯋꯥꯟꯕ ꯌꯥꯅꯤ." "ꯌꯥꯏ꯫ ꯑꯗꯨꯗꯤ ꯁꯅꯥꯇꯣꯝꯕ, ꯅꯪꯒꯤꯅ ꯀꯔꯤ?" "ꯄꯥꯕ, ꯑꯩꯒ ꯏꯅꯥꯎ ꯆꯕꯣꯟꯖꯥꯎꯒꯗꯤ ꯊꯥꯡꯇꯥ ꯇꯝꯂꯒꯦ, ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯕ." "ꯐꯩꯅꯦ, ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯔꯣꯏ ꯅꯪ꯫ ꯑꯗꯨꯗꯤ 5ꯁꯨꯕ ꯊꯣꯏꯊꯣꯏꯕ, 3ꯔꯛ ꯁꯨꯕ ꯃꯩꯍꯦꯟꯕ, ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯇꯧꯗꯣꯏꯕ?" ꯊꯣꯏꯊꯣꯏꯕꯅ, "ꯄꯥꯕ, ꯅꯆꯥꯗꯤ ꯄꯨꯡ ꯑꯣꯏꯅ ꯊꯤꯜꯂꯒꯦ ꯈꯜꯂꯤ꯫ ꯄꯨꯡꯒꯤ ꯄꯨꯡꯂꯣꯟꯁꯨ ꯈꯔ ꯈꯖꯤꯛ ꯇꯝꯁꯤꯜꯂꯨꯔꯕꯅꯤ꯫ ꯑꯩꯗꯤ ꯄꯨꯡ ꯑꯣꯏꯅ ꯊꯤꯜꯂꯒꯦꯗ ꯄꯥꯕ." ꯃꯩꯍꯦꯟꯕꯅ, "ꯄꯥꯕ, ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯖꯩ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯩ꯫
ꯑꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯒꯦ ꯄꯥꯕ ꯑꯗꯨꯗꯤ ꯅꯣꯡꯂꯤꯛ ꯅꯨꯡꯁꯤ ꯅꯤꯡꯊꯤꯕꯤ ꯅꯨꯖꯥ ꯅꯈꯣꯏ ꯅꯨꯄꯤ ꯃꯔꯤꯅ ꯀꯔꯤ ꯍꯣꯠꯅꯒꯗꯧꯔꯤꯕ ꯍꯥ ꯅꯣꯡꯂꯤꯛꯅ ꯄꯥꯕ ꯏꯅꯥꯎ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅꯤꯗꯤ ꯖꯒꯣꯏ ꯑꯣꯏꯅ ꯇꯝꯂꯅꯤ ꯄꯥꯕ ꯍꯌꯦꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯤꯅ ꯖꯒꯣꯏ ꯁꯥꯕꯤꯌꯨ ꯅꯤꯛꯂꯛꯅꯕ ꯅꯨꯡꯁꯤ ꯖꯒꯣꯏ ꯑꯣꯏꯅ ꯇꯝꯂꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯇꯝꯂꯁꯤ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯤꯡꯊꯤꯕꯤ ꯅꯨꯖꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯤꯡꯊꯤꯕꯤꯅ ꯄꯥꯕ ꯑꯩꯗꯤ ꯐꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯏꯃꯥꯅ ꯁꯥꯔꯝꯕ ꯏꯌꯣꯡꯁꯤꯗ ꯐꯤꯁꯤꯡꯗꯨ ꯌꯣꯜꯂꯒ ꯑꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯖꯥꯎ ꯃꯌꯥꯝ ꯂꯩꯊꯒꯦ ꯌꯦꯡꯉꯣ ꯄꯥꯕ ꯁꯦꯜꯒꯁꯦ ꯌꯥꯝ ꯐꯪꯗꯣꯏꯅꯤ ꯅꯨꯖꯥꯅ ꯄꯥꯕ ꯑꯩꯗꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯁꯥꯒꯦ ꯑꯩ ꯆꯐꯨ ꯁꯥꯕ ꯍꯩꯌꯦꯕ ꯄꯥꯕ ꯆꯐꯨꯗꯨ ꯁꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯐꯪꯒꯗꯣꯏꯅꯤ ꯄꯥꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤꯀꯣ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯍꯣꯠꯅꯕꯕꯨ ꯀꯜꯂꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯤ ꯃꯃꯥ ꯅꯪꯅ ꯀꯩꯗꯧꯒꯗꯧꯔꯤꯕ ꯍꯥ ꯃꯈꯣꯏ ꯃꯄꯥ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯑꯁꯤꯅ ꯀꯅꯥꯅ ꯇꯧꯗꯧꯔꯤꯕꯒꯦ ꯃꯁꯤꯅ ꯀꯅꯥꯗ ꯇꯥꯏ ꯑꯩꯉꯣꯟꯗ ꯇꯥꯏ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯁꯦꯜ ꯐꯪꯂꯣꯏꯗꯕ ꯊꯕꯛ ꯑꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯁꯨꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯑꯄꯥꯕꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯅꯆꯥ ꯃꯌꯥꯝꯁꯤꯅ ꯊꯕꯛ ꯇꯧꯔꯛꯂꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯃꯥꯏꯅ ꯁꯥꯖꯅꯤ ꯀꯩꯗꯧꯒꯦ ꯁꯥꯗꯣꯔꯤ ꯁꯣꯏꯗ꯭ꯔꯦ ꯂꯤꯛ ꯑꯆꯧꯕ 10 ꯏꯉꯛꯁꯤꯗ ꯁꯤꯕꯗ ꯑꯩ ꯊꯧꯔꯤ ꯎꯇꯣꯡꯒꯁꯦ ꯀꯥꯏꯗꯨꯅ ꯁꯤꯗꯣꯛꯈ꯭ꯔꯤꯕ ꯈꯪꯄꯣꯟꯇꯦ ꯍꯩꯃꯥ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯆꯥꯎꯔꯤ ꯍꯧꯖꯤꯛ ꯃꯍꯩ ꯆꯥꯔꯝꯗꯥꯏ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯒꯅꯨꯅꯦ ꯅꯪꯕꯣ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯏꯊꯧ ꯌꯥꯝ ꯆꯤꯜꯂꯤꯁꯦ ꯍꯥꯏꯒꯗꯧꯕ ꯋꯥ ꯂꯣꯏꯔꯕꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ ꯆꯠꯂꯣ ꯌꯥꯔꯦ ꯆꯥꯁꯥ ꯅꯈꯣꯏꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯃꯆꯥ 10 ꯃꯥꯒꯤ ꯃꯁꯤꯟ ꯇꯧꯕ ꯍꯧꯅꯔꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯁꯟ ꯂꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯁꯟꯕꯤ ꯑꯅꯤ ꯑꯁꯦ ꯃꯕꯨꯛ ꯄꯦꯟꯕ ꯃꯈꯩ ꯄꯤꯖꯒꯦ ꯍꯌꯦꯡ ꯃꯁꯥ ꯐꯅꯕ ꯍꯥꯏ ꯑꯔꯥꯡꯕꯤ ꯂꯥꯕ ꯏꯕꯣ ꯅꯪ ꯁꯖꯤꯛꯁꯤ ꯌꯥꯝ ꯆꯥꯎꯀꯣ ꯑꯗꯨꯒ ꯑꯉꯥꯡꯕꯤ ꯅꯪꯅ ꯁꯅꯥꯎ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯀꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯅꯪꯁꯨ ꯁꯖꯤꯛꯁꯦ ꯃꯌꯥꯝ ꯆꯥꯎ ꯍꯌꯦꯡꯋꯥꯏ ꯁꯪꯒꯣꯝ ꯌꯥꯝ ꯊꯛꯅꯕ ꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕ ꯋꯥꯈꯜꯒꯁꯨ ꯑꯃꯨꯛ ꯁꯥꯒꯠꯂꯤ ꯍꯌꯦꯡ ꯁꯟꯁꯤꯅ ꯃꯆꯥ ꯄꯣꯛꯂꯒ ꯁꯪꯒꯣꯝꯒꯁꯤ ꯃꯌꯥꯝ ꯊꯣꯛꯂꯕ ꯑꯗꯩ ꯑꯩꯅ ꯁꯪꯒꯣꯝꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯜꯂꯕ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ ꯁꯥꯕꯤꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯩꯁꯅ ꯃꯥꯒꯤ ꯐꯅꯦꯛꯀ ꯂꯩꯕꯤꯔꯗꯤ ꯑꯁ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯣ ꯄꯥꯕꯗꯨꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯁꯟꯁꯤꯒꯤ ꯁꯖꯤꯛ ꯈꯖꯤꯛꯇ ꯐꯥꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯑꯃꯨꯗꯣꯟꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕ ꯃꯄꯥꯗ ꯁꯨꯝ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯁꯟꯁꯤꯡꯁꯤꯒꯤ ꯁꯖꯤꯛꯀꯤꯗ ꯐꯥꯟꯕꯤꯌꯨ ꯄꯥꯕꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔꯦꯕ ꯌꯥꯔꯒꯗꯤ ꯄꯥꯕꯅ ꯁꯖꯤꯛ ꯈꯖꯤꯛꯇ ꯊꯤꯕꯤꯌꯨꯕ ꯁꯖꯤꯛ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯄꯥ ꯐꯥꯜꯂꯨꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯖꯤꯛꯇ ꯄꯥꯕꯅ ꯐꯥꯜꯂꯨꯔꯒ ꯁꯪꯒꯣꯟꯒꯤ ꯕꯒꯣꯁꯤꯗ ꯈꯔ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯖꯥꯎꯕ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯗꯣꯟꯁꯨ ꯃꯆꯥ ꯑꯍꯜꯅ ꯍꯥꯏꯔꯝꯕ ꯁꯖꯤꯛ ꯑꯗꯨ ꯈꯔ ꯐꯥꯜꯂꯨꯗꯨꯅ ꯁꯪꯒꯣꯟ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯃ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯄꯥꯕꯅ ꯑꯩꯒꯤ ꯌꯦꯟ ꯄꯤꯖꯅꯕ ꯀꯣꯕꯤꯁꯦ ꯑꯃꯨꯛꯇ ꯁꯣꯏꯕꯤꯔꯝꯃꯨ ꯅꯆꯥ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯁꯦ ꯄꯥꯕ ꯑꯃꯨꯛꯇ ꯁꯣꯏꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯊꯕꯛꯇꯨ ꯆꯠꯆꯔꯨꯔꯣ ꯏꯄꯥ ꯁꯣꯏꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯁꯣꯏꯔꯤꯉꯩ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯆꯕꯣꯟꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯅ ꯃꯥꯡꯒꯣꯜꯗ ꯀꯣꯕꯤ ꯁꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯄꯥꯕ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯆꯕꯣꯟꯖꯥꯎ ꯑꯩꯈꯣꯏꯅꯤ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯍꯥꯏꯗꯨ ꯎꯅꯖꯔꯨꯔꯦ ꯑꯗꯣ ꯄꯥꯕ ꯆꯕꯣꯟꯖꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯃꯃꯝ ꯂꯩꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯁꯥꯒꯤ ꯊꯥꯡ ꯄꯨꯖꯔꯣ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥꯅ ꯃꯗꯣ ꯄꯥꯕꯅ ꯂꯩꯕꯤꯌꯣ ꯍꯥꯏꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯗꯕ ꯌꯥꯗꯕꯗꯨꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯏꯄꯥꯗ ꯁꯦꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯆꯕꯣꯟꯖꯥꯎꯅ ꯄꯥꯕ ꯀꯅꯥꯗꯒꯤꯅ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯑꯝꯇ ꯍꯪꯕꯤꯌꯨ ꯍꯌꯦꯡ ꯅꯆꯥ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯁꯤꯡꯖꯒꯦ ꯊꯥꯡ ꯇꯥꯗꯨ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯣ ꯂꯩꯗꯕ ꯌꯥꯗꯕꯅꯤꯅꯦ ꯄꯥꯕ ꯐꯔꯦ
ꯏꯄꯥ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯂꯦꯟꯗꯒꯤ ꯁꯦꯜ ꯈꯖꯤꯛ ꯄꯨꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨ ꯂꯩꯔꯁꯤ ꯐꯔꯦ ꯄꯥꯕ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯇꯨꯅ ꯁꯦꯜꯗꯨ ꯄꯨꯕꯤꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯆꯕꯣꯟꯖꯥꯎ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯗꯣꯟ ꯃꯥꯅ ꯁꯣꯏꯔꯝꯕ ꯌꯦꯟꯒꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯁꯣꯏꯕ ꯂꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯒꯣꯟ ꯆꯪꯗꯨꯅ ꯊꯥꯕꯤꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯃꯉꯥꯏꯔꯦ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯩꯍꯦꯟꯕ ꯃꯥꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕꯅ ꯕꯥꯕꯥ ꯄꯥꯕꯁꯤꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯋꯥ ꯑꯝꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯕꯥꯕꯥ ꯏꯄꯥꯒꯤ ꯊꯣꯏꯊꯣꯏꯕ ꯅꯪꯅ ꯀꯔꯤꯃꯨꯛ ꯋꯥꯠꯂꯦ ꯕꯥꯕꯥ ꯑꯩꯒꯤ ꯄꯨꯡ ꯇꯝꯕꯤꯕ ꯑꯣꯖꯥꯗꯣ ꯃꯥꯅ ꯏꯁꯥꯒꯤ ꯄꯨꯡ ꯑꯃ ꯂꯩꯌꯣ ꯍꯥꯏꯔꯦ ꯕꯥꯕꯥ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯋꯥꯏꯔꯒ ꯊꯤꯟꯗꯣꯏ ꯁꯔꯨꯛ ꯅꯁꯥꯒꯤ ꯄꯨꯡ ꯑꯃ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯏꯅꯤ ꯕꯥꯕꯥ ꯍꯧꯖꯤꯛꯇꯁꯨ ꯊꯥꯡ ꯇꯥ ꯂꯩꯌꯣ ꯍꯥꯏꯔꯝꯕꯗ ꯉꯥꯏꯔꯤ ꯑꯁ ꯄꯨꯡ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯗꯣꯏꯕ ꯑꯩꯕꯣ ꯀꯩꯅꯣ ꯕꯥꯕꯥ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯗꯤ ꯕꯥꯕꯥ ꯈꯣꯏꯗ ꯂꯣꯏꯅ ꯄꯤꯗꯣꯏꯁꯤꯗꯤ ꯄꯨꯡ ꯂꯩꯌꯣ ꯍꯥꯏꯕꯁꯤꯕꯨ ꯕꯥꯕꯥꯗ ꯍꯥꯏꯗ꯭ꯔꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯑꯉꯥꯎꯕ ꯏꯅꯥꯎꯆꯥꯗꯨꯗ ꯍꯥꯏꯔꯁꯨ ꯍꯥꯏꯔꯣꯏꯕ ꯍꯣ ꯌꯥꯔꯦ ꯅꯪꯒꯤ ꯄꯨꯡꯗꯣ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯂꯩꯔꯒꯦ ꯁꯦꯜ ꯑꯗꯣ ꯅꯪꯅ ꯍꯌꯦꯡ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯉꯨ ꯍꯣꯏꯁꯦ ꯑꯗꯣ ꯄꯨꯡꯗꯣ ꯂꯩꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯕꯥꯕꯥ ꯂꯩꯅꯤ ꯄꯨꯡ ꯂꯩꯅꯤ ꯏꯄꯥꯒꯤ ꯇꯔꯨꯛ ꯁꯨꯕ ꯅꯪꯒꯤꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯪꯒꯤꯅ ꯀꯔꯤ ꯂꯩꯌꯣ ꯍꯥꯏꯔꯛꯇꯣꯏꯅꯣ ꯕꯥꯕꯥ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯕꯥꯕꯥ ꯅꯆꯥꯒꯤꯗꯤ ꯕꯥꯕꯥꯅ ꯈꯅꯥꯎ ꯑꯐꯕ ꯑꯃ ꯄꯥꯟꯕꯤꯔꯛꯂꯤꯁꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤꯗ ꯕꯥꯕꯥ ꯑꯣꯍꯣ ꯅꯪꯒꯤꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯕ ꯐꯔꯦ ꯐꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯂꯤꯛ ꯑꯃꯗꯤ ꯅꯨꯡꯁꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯅꯣꯡꯂꯤꯛꯅ ꯕꯥꯕꯥ ꯉꯁꯤ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯨꯕꯗꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯣꯖꯥꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯖꯒꯣꯏ ꯇꯣꯏꯅ ꯇꯣꯏꯅ ꯁꯥꯎ ꯍꯥꯏꯔꯛꯑꯦ ꯕꯥꯕꯥ ꯖꯒꯣꯏ ꯈꯨꯊꯦꯛ ꯌꯥꯝꯅ ꯍꯩ ꯃꯤꯃꯥꯡ ꯊꯣꯛꯄꯕꯨ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯤ ꯑꯗꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯧꯔꯥꯏꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯕꯥꯕꯥ ꯅꯨꯡꯇꯤꯒꯤ ꯇꯝꯗꯣꯏꯅꯦ ꯑꯗꯨꯗ ꯇꯥꯟ ꯅꯥꯏꯅ ꯖꯒꯣꯏ ꯁꯥꯅꯕ ꯄꯨꯡ ꯊꯤꯟꯕ ꯑꯃ ꯂꯩꯇꯕꯅꯤꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯕꯥꯕꯥ ꯅꯨꯡꯁꯤꯅ ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯅꯣꯡꯂꯤꯛ ꯃꯉꯥꯁꯨꯕ ꯇꯥꯆꯧꯗ ꯄꯨꯡ ꯑꯗꯨ ꯊꯤꯜꯍꯜꯂꯁꯤ ꯃꯥꯒꯤ ꯄꯨꯡꯂꯣꯟ ꯑꯧꯔꯥꯏꯖꯍꯧꯔꯁꯨ ꯌꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯖꯒꯣꯏ ꯇꯝꯍꯧꯕ ꯌꯥꯔꯦꯗꯅ ꯊꯣꯏꯊꯣꯏꯕꯅ ꯄꯨꯡꯗꯨꯕꯨꯗꯤ ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯗ ꯄꯥꯕꯨꯡꯅ ꯄꯨꯡ ꯂꯩꯕꯤꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯀꯔꯥꯏꯗ ꯊꯤꯜꯂꯨꯗꯣꯔꯤꯒꯦ ꯄꯨꯡ ꯁꯥꯗꯨꯅ ꯎꯇꯨꯞ ꯑꯃꯗꯤ ꯍꯦꯛ ꯊꯤꯟꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁ ꯑꯗꯨꯗꯤ ꯄꯥꯕ ꯇꯥꯆꯧ ꯇꯔꯨꯛ ꯁꯨꯕꯒꯤ ꯄꯨꯡ ꯍꯥꯏꯁꯦ ꯑꯝꯇ ꯂꯩꯕꯤꯔꯣ ꯄꯨꯡ ꯑꯁꯤ ꯂꯩꯇ꯭ꯔꯗꯤ ꯖꯒꯣꯏ ꯁꯥꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯄꯥꯕ ꯂꯩꯔꯒꯦ ꯅꯣꯏꯒꯤ ꯄꯨꯡ ꯑꯗꯨ ꯍꯌꯦꯡꯃꯛ ꯂꯩꯔꯒꯦ ꯆꯠꯂꯣ ꯅꯣꯏ ꯂꯣꯏꯅ ꯑꯝꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ ꯑꯩ ꯀꯣꯛ ꯑꯁꯤ ꯀꯥꯏꯒꯗꯧꯔꯦ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯇꯥꯆꯧ ꯇꯔꯨꯛ ꯁꯨꯕ ꯄꯥꯕꯅ ꯄꯨꯡ ꯂꯩꯕꯤꯗꯧꯔꯦꯍꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯅꯤꯡꯊꯤꯕꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯕꯥꯕꯥ ꯇꯥꯆꯧ ꯇꯔꯨꯛ ꯁꯨꯕꯒꯤꯗꯤ ꯄꯨꯡ ꯂꯩꯕꯤꯅꯤ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯐꯤ ꯁꯥꯅꯕꯒꯤ ꯂꯪꯗꯤ ꯕꯥꯕꯥ ꯂꯪ ꯂꯩꯕꯤꯌꯣ ꯍꯥꯏꯔꯒ ꯑꯩꯅ ꯕꯥꯕꯥ ꯅꯪ ꯅꯆꯥ ꯌꯣꯛꯄꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯖꯅꯨ ꯑꯩꯁꯦ ꯅꯆꯥ ꯅꯤꯡꯉꯣꯜꯅꯤ ꯀꯥꯏꯅ ꯅꯆꯥ ꯄꯤꯕꯥꯗ ꯈꯛꯇ ꯂꯨꯅ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ ꯕꯥꯕꯥ ꯑꯩꯒꯤ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯕꯤꯌꯣ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ ꯏꯕꯦꯝꯃ ꯅꯄꯥ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯅꯪꯒꯤ ꯂꯪꯗꯣ ꯏꯄꯥ ꯂꯩꯔꯒꯦꯕ ꯆꯠꯂꯣ ꯏꯃꯨꯡꯗ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯣꯛ ꯑꯁꯤ ꯄꯣꯛꯈꯥꯏꯗꯧꯔꯦ ꯅꯄꯥꯁꯦ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯍꯥꯏꯔꯨꯔꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯈꯪꯉꯦ ꯂꯣꯏꯅ ꯑꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈꯤꯔꯝꯃꯤ ꯆꯌꯥꯝ ꯄꯣꯛꯂꯨꯕ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯖꯥ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯕꯥꯕꯥ ꯑꯩꯒꯤ ꯆꯐꯨ ꯁꯥꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯈꯣꯝ ꯈꯖꯤꯛꯇ ꯀꯣꯠꯄꯤꯌꯣ ꯇꯥꯆꯧꯗ ꯍꯥꯏꯕꯅꯤ ꯌꯥꯔꯛꯇꯦ ꯇꯨꯝꯍꯧꯔꯤ ꯂꯥꯛꯑꯣ ꯄꯥꯕꯅ ꯑꯃꯨꯛꯇ ꯀꯣꯠꯄꯤꯌꯣꯕꯁꯦ ꯍꯩ ꯅꯄꯥ ꯊꯣꯔꯩ ꯃꯆꯥ ꯆꯠ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯦꯗꯅ ꯕꯥꯕꯥ ꯍꯤꯡꯆꯥꯕꯧ ꯈꯪꯄ꯭ꯔꯦ ꯈꯪꯉꯤꯅꯦ ꯂꯩꯈꯣꯝ ꯀꯣꯠꯄꯤꯌꯣ ꯍꯥꯏꯕꯩꯕꯨ ꯑꯗꯨꯛ ꯁꯥꯎꯕ꯭ꯔꯣ ꯑꯩ ꯕꯥꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯕꯥꯕ ꯄꯨꯛꯐꯠꯇ ꯑꯩꯁꯦ ꯅꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯎꯄꯨ ꯑꯗꯒꯤ ꯄꯥꯈꯣꯟ ꯁꯤꯕꯝ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯦꯗꯅ ꯍꯣ ꯕꯥꯕꯗ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯇꯥꯆꯧꯒꯤ ꯁꯟ ꯑꯅꯤꯁꯤꯗ ꯍꯥꯏꯔꯁꯨ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯄꯥꯕꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯆꯥꯏꯕꯅ ꯂꯣꯏꯔꯦ ꯋꯥꯏꯔꯝ ꯑꯃꯨꯛꯇ ꯇꯥꯁꯤꯟꯒꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ ꯃꯃꯥ ꯅꯪꯁꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯋꯥꯏꯔꯝꯁꯤ ꯇꯥꯁꯤꯜꯍꯧꯗ꯭ꯔꯕ ꯏꯌꯥꯃꯛ ꯍꯦꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯀꯩꯗꯧꯒꯦ ꯍꯣ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ
ꯑꯁꯨꯛ ꯆꯥꯏꯔꯤꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯪ ꯋꯥꯏꯔꯝ ꯌꯥꯝ ꯇꯥꯁꯤꯟꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯇꯥꯁꯤꯜꯍꯧꯔꯣ ꯅꯪ ꯑꯩ ꯑꯃꯥꯡꯁꯪ ꯃꯃꯥꯡꯗ ꯄꯣꯊꯥꯔꯨꯔꯒꯦ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇꯦ ꯍꯩꯃꯥ ꯀꯩꯅꯤꯒꯤꯁꯤꯗꯤ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯥꯏꯕꯁꯤꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯖ ꯂꯥꯛꯆꯦꯗꯗ ꯑꯩ ꯏꯊꯧ ꯌꯥꯝ ꯆꯤꯜꯂꯤ ꯅꯦꯅꯥ ꯇꯥꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕ ꯑꯃꯨꯗꯣꯟ ꯃꯆꯥ ꯃꯌꯥꯝꯒꯤ ꯆꯀ꯭ꯔꯤꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯊꯨꯡꯍꯜꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯃꯆꯥ 10ꯃꯛ ꯁꯦꯜ ꯊꯣꯛꯄꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯤꯅ ꯁꯦꯜ ꯊꯧꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯃꯨꯗꯣꯟ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯃꯥꯅ ꯁꯦꯜ ꯄꯨꯔꯨꯕ ꯇꯣꯂꯦꯟꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯇꯥꯗ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯍꯦꯟꯗꯣꯔꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕꯤꯒꯦ ꯍꯥꯏꯔꯤꯅꯣ ꯅꯠꯇꯦ ꯇꯥꯗꯕꯨ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯠꯂꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯅꯌꯨꯝꯗ ꯊꯧꯕ ꯂꯥꯛꯄꯁꯨ ꯅꯆꯥ ꯃꯌꯥꯝꯗꯨꯅ ꯄꯥꯕ ꯂꯩꯇꯦ ꯄꯥꯕꯅ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯄꯥꯕꯗ ꯊꯧꯔꯨꯁꯨ ꯍꯥꯏꯅ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯏ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯄꯨꯔꯤꯅꯣ ꯇꯣꯂꯦꯟ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯩꯇꯗꯅ ꯄꯤꯗꯕꯅꯤꯅꯦ ꯂꯩꯔꯒꯕꯨ ꯀꯩꯗꯧ ꯁꯤꯡꯂꯣꯏꯗꯣꯏꯅꯣ ꯁꯦꯜ ꯑꯗꯨꯁꯨ ꯑꯇꯩ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯁꯕꯣꯟꯖꯥꯎꯒꯤ ꯊꯥꯡ-ꯇꯥ ꯇꯝꯕꯗ ꯆꯪꯈꯤꯕ ꯁꯦꯜꯅꯤ ꯅꯪ ꯅꯇꯣꯝꯇꯁꯨ ꯅꯠꯇꯦ ꯇꯥꯗꯅ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯇꯧ ꯂꯩꯕꯤꯒꯤꯁꯨ ꯇꯣꯜꯂꯤꯕꯅꯤꯅꯦ ꯑꯁ ꯃꯗꯨꯏꯅ ꯎꯐꯝ ꯊꯣꯛꯇꯦꯗ ꯇꯥꯗ ꯅꯆꯥꯗꯤ ꯕꯣꯔꯥ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯊꯥꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯅꯤ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜꯗꯣ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕꯅꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅꯤ ꯏꯁꯣꯔꯅ ꯁꯣꯔꯥꯔꯦꯜꯗꯒꯤ ꯇꯣꯞ ꯊꯥꯗꯔꯛꯄ ꯅꯠꯇꯤꯌꯦ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯤꯡꯕꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕꯤꯅꯨ ꯇꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯗꯣꯟ ꯆꯤꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯨꯕ ꯀꯧꯕꯅꯤꯅ ꯈꯨꯝꯐꯝ ꯂꯩꯇꯦ ꯃꯀꯣꯛ ꯁꯥꯔꯗꯨꯅ ꯑꯁꯨꯝ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯃꯇꯧ ꯂꯩꯕꯤꯗꯣ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯇꯥꯗ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯅꯠꯇꯦ ꯃꯤꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯇꯥꯗꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯒ ꯂꯞꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯦꯜꯁꯤꯡ ꯑꯗꯨ ꯇꯥꯗꯅ ꯁꯤꯡꯒꯅꯤ ꯍꯥꯏꯔꯒ ꯂꯩꯔꯛꯂꯤꯕꯁꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜ ꯑꯗꯣ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯇꯥꯗꯒꯤ ꯌꯨꯝꯗꯒꯤꯅꯦ ꯄꯣꯠ ꯆꯩ ꯍꯦꯛꯇ ꯊꯥꯡꯒꯗꯕꯅꯤ ꯈꯪꯉꯨ ꯃꯇꯧ ꯂꯩꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗ ꯍꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯧ ꯂꯩꯕꯤꯗꯨ ꯑꯃꯨꯗꯣꯟꯅ ꯋꯥ ꯑꯃꯠꯇꯁꯨ ꯈꯨꯝꯕ ꯅꯪꯗ ꯐꯠ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯗꯣꯟꯁꯨ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯃꯀꯣꯛ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯍꯦꯛ ꯃꯌꯨꯝ ꯌꯧꯕꯒ ꯎꯔꯦ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯄꯨꯡ ꯊꯤꯜꯂꯤ ꯑꯗꯨꯒ ꯅꯣꯡꯂꯤꯛ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯖꯒꯣꯏ ꯁꯥꯔꯤ ꯁꯨꯃꯥꯡꯗꯅ ꯌꯥꯏꯃꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯂꯤ ꯈꯥ ꯊꯪꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜꯒꯤ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯑꯌꯨꯛꯇꯒꯤ ꯁꯖꯤꯛ ꯃꯅꯥ ꯑꯃꯐꯥꯎ ꯊꯥꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯕꯥꯒꯣꯁꯀꯥꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯃꯣ ꯍꯥꯏꯗꯨꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗꯅ ꯅꯤꯡꯊꯤꯕꯤ ꯇꯦꯛꯇꯥ ꯐꯤ ꯁꯥꯔꯤ ꯃꯆꯤ ꯑꯣꯏꯔꯞꯅ ꯃꯩ ꯍꯦꯟꯕꯗꯨꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯑꯧꯔꯥꯏꯔꯤꯅꯦ ꯍꯥꯏꯅ ꯏꯁꯩ ꯀꯟꯅ ꯁꯛꯂꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯁꯨ ꯅꯨꯆꯥꯅ ꯆꯐꯨ ꯁꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯣꯝ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯦꯛꯇꯨꯅ ꯊꯝꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯗꯣꯟ ꯃꯥꯗꯤ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯄꯣꯛꯂꯤ ꯋꯥꯈꯜ ꯋꯥꯅ ꯍꯜꯂꯛꯄꯗ ꯇꯥꯔꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯗꯣꯟ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ꯭ꯔ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯄꯥꯕꯤ ꯊꯣꯔꯛꯇꯨꯅ ꯑꯃꯨꯗꯣꯟ ꯃꯥꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯤ ꯀꯌꯥꯗꯒꯤꯅꯣꯕ ꯃꯈꯣꯏ ꯃꯄꯥꯅ ꯁꯦꯜ ꯄꯨꯔꯤꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯕ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯣꯏꯁꯤꯕꯣ ꯃꯃꯥ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩꯅ ꯉꯥ ꯂꯩꯗꯨꯅ ꯆꯥꯅꯕ ꯄꯨꯈꯤꯕ ꯅꯠꯇꯦ ꯅꯆꯥ ꯃꯌꯥꯝ ꯑꯁꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯗ ꯆꯪꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯑꯩꯕꯨ ꯀꯣꯛ ꯌꯥꯝ ꯁꯥꯍꯜꯂꯛꯀꯅꯨ ꯆꯠꯂꯣ ꯑꯃꯨꯛꯇ ꯆꯪꯈ꯭ꯔꯣ ꯍꯣ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯥꯡꯍꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯉꯥꯡꯅꯍꯟꯕꯤꯔꯅꯨ ꯍꯌꯦꯡ ꯃꯈꯣꯏ ꯃꯄꯥꯒ ꯉꯥꯡꯅꯕꯤꯔꯣ ꯑꯩꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥ ꯑꯩ ꯀꯣꯛ ꯑꯁꯤ ꯌꯥꯝ ꯁꯥꯔꯤ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯁꯕꯣꯟꯖꯥꯎꯁꯨ ꯊꯥꯡ-ꯇꯥ ꯇꯝꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯁꯕꯣꯟꯖꯥꯎ ꯊꯣꯡꯒꯥꯜ ꯆꯪꯂꯛꯅ ꯑꯁꯨꯝ ꯍꯥꯏꯔꯤ ꯇꯥꯇꯣꯟ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏꯁꯤꯔꯥ ꯌꯥꯏꯅꯦ ꯆꯕꯣꯟꯖꯥꯎ ꯂꯧ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯑꯧꯔꯥꯏꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕ ꯁꯕꯣꯟꯖꯥꯎ ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ
ꯊꯥꯡꯇꯥ ꯍꯦꯛꯇ ꯎꯔꯥꯏꯔꯛꯏ꯫ ꯑꯃꯨꯗꯣꯟꯗꯤ ꯃꯆꯥ ꯃꯌꯥꯝꯅ ꯒꯂꯥꯡꯕꯅꯤ, ꯋꯥꯈꯜꯅꯒ ꯋꯥꯕꯅꯤ꯫ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯁꯝꯒꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯐꯝꯂꯤ꯫ ꯁꯅꯥꯇꯣꯝꯕ ꯆꯕꯣꯟꯖꯥꯎ ꯑꯅꯤꯁꯨ ꯐꯟꯐꯥ ꯆꯣꯡꯗꯨꯅ ꯑꯁꯨꯝ ꯍꯦꯛ ꯁꯥꯟꯅꯔꯛꯄꯗ ꯌꯥꯏꯃꯒꯤ ꯌꯦꯟ ꯑꯃ ꯆꯕꯣꯟꯖꯥꯎꯒꯤ ꯈꯣꯡꯅꯦꯠꯐꯝꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯦꯟ ꯑꯗꯨꯕꯨ ꯅꯦꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯕꯣꯟꯖꯥꯎ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯈꯪꯇꯨ ꯇꯨꯕ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯨꯡꯒꯣꯏ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯂꯒ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯍꯦꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯃꯨꯗꯣꯟꯁꯨ ꯆꯨꯡꯒꯣꯏ ꯑꯗꯨꯅ ꯈꯪꯍꯧꯗ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯕ ꯃꯈꯣꯏ ꯇꯔꯦꯠꯃꯛꯇꯨ ꯑꯃꯨꯗꯣꯟꯅ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯇꯔꯦꯠꯇꯨꯅ ꯑꯃꯨꯗꯣꯟꯕꯨ ꯃꯈꯨꯠꯇꯕꯨ ꯅꯣꯏꯔꯛꯄ ꯌꯥꯎ, ꯃꯈꯣꯡꯗꯕꯨ ꯅꯣꯏꯕ ꯌꯥꯎ, ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯅꯨꯡꯁꯤꯠ ꯀꯥꯝꯊꯔꯛꯄ ꯌꯥꯎ, ꯑꯃꯨꯗꯣꯟꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯥꯕ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯁꯕꯣꯟꯖꯥꯎ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯁꯨꯃꯥꯡꯗ ꯅꯨꯖꯥꯅ ꯆꯐꯨ ꯁꯥꯅꯕ ꯊꯝꯂꯝꯕ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯑꯃꯨꯗꯣꯟꯒꯤ ꯃꯃꯥꯏꯗ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯗꯣꯟ ꯋꯥꯟꯊꯕꯒ ꯅꯪꯗꯦ꯫ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯄꯣꯝꯕꯗꯨꯒ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯩꯅꯦ ꯁꯤꯅꯤꯡꯂꯦꯗꯀꯣ, ꯏꯆꯥ ꯕꯣꯔꯥ ꯑꯃ ꯑꯔꯦꯝꯕꯒꯤ ꯄꯣꯛꯆꯔꯨꯏ꯫ ꯁꯥꯟꯇꯤ ꯂꯩꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯃꯤꯠꯇꯤ ꯍꯦꯛ ꯆꯪꯗꯣꯔꯤ, ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯤꯛ ꯁꯧꯔꯤ꯫ ꯑꯣ ꯑꯩ ꯁꯤꯅꯤꯡꯂꯦ, ꯑꯩꯗ ꯁꯤꯅꯤꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯗꯣꯟ ꯀꯞꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯁꯕꯣꯟꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯔꯤꯁꯨꯕ ꯇꯥꯇꯣꯟ, ꯅꯪꯁꯨ ꯄꯥꯕꯒꯤ ꯃꯥꯏꯗꯨꯗ ꯅꯨꯖꯥꯅ ꯆꯐꯨ ꯁꯥꯅꯕ ꯊꯝꯂꯝꯕ ꯏꯁꯤꯡ ꯑꯅꯩꯕꯗꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯈꯔ ꯈꯖꯤꯛ ꯈꯤꯛꯂꯒ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯗꯣ, ꯄꯥꯕꯗꯣ ꯃꯅꯥꯇꯣꯟꯗꯒꯤ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯂꯝꯂꯅꯤ꯫ ꯑꯁ, ꯄꯥꯕꯅ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤ꯫ ꯏꯁꯤꯡꯗꯣ ꯑꯔꯨꯕꯅꯤ, ꯑꯅꯩꯕꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯇꯟꯖꯥꯗꯨꯗ ꯈꯜꯂꯨꯗꯦꯕ꯫ ꯊꯣꯏꯊꯣꯏꯕꯅ, ꯍꯣꯏꯁꯦ ꯐꯔꯦ, ꯄꯥꯕꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯊꯧ ꯑꯃꯨꯛ ꯇꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯕꯗ ꯃꯤꯀꯨꯞꯀꯥꯡꯗ ꯁꯦꯜ ꯊꯧꯕ ꯃꯤꯗꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯗꯣꯟ ꯃꯤꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯄꯒ ꯃꯌꯨꯝꯗꯁꯨ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯕꯒ ꯉꯥꯏꯍꯥꯛꯀꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ, ꯆꯣꯞꯄ ꯀꯌꯥ ꯑꯃ ꯅꯪꯂꯤ꯫ ꯏꯆꯥ ꯇꯔꯥꯁꯤꯁꯨ ꯃꯤꯑꯣꯏꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯕ, ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯕ, ꯃꯤꯡꯆꯠ ꯊꯤꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯂꯨꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯇꯣꯝꯇ ꯍꯦꯛꯇ ꯁꯤꯖꯈ꯭ꯔꯒꯦꯗ꯫ ꯀꯩꯗꯧꯔꯨꯅꯤ, ꯑꯩꯗꯤ ꯑꯁꯨꯝ ꯍꯤꯡꯂꯨꯗꯨꯅ ꯅꯍꯥ ꯑꯣꯏꯗꯅ ꯊꯕꯛ ꯁꯨꯕ ꯉꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯍꯦꯛꯇ ꯁꯤꯔꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯝꯅ ꯁꯤꯒꯅꯤ? ꯍꯨ ꯊꯛꯀꯦ ꯍꯥꯏꯔꯕꯁꯨ ꯍꯨ ꯂꯩꯇꯦ꯫ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯕꯁꯨ ꯑꯩ ꯉꯝꯂꯣꯏ, ꯀꯤꯖꯩ꯫ ꯁꯣꯔꯁꯤ ꯐꯨꯟꯒꯠꯂꯒ ꯁꯤꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯃꯗꯨꯁꯨ ꯁꯣꯔ ꯐꯨꯟꯅꯤ, ꯉꯝꯂꯣꯏꯅꯦ꯫ ꯂꯩꯔꯦ, ꯊꯧꯔꯤ ꯍꯦꯛꯇ ꯌꯥꯜꯂꯒꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯗꯣꯟ ꯊꯦꯡꯂ ꯑꯍꯤꯡꯕ ꯃꯩ ꯑꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯧꯔꯤ ꯊꯤꯔꯝꯃꯤ꯫ ꯑꯁ, ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯔꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ? ꯁ꯭ꯋꯥꯏꯗ ꯏꯪ ꯆꯤꯡꯕꯒꯤ ꯊꯧꯔꯤ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ꯫ ꯂꯩꯇꯦꯅꯦ ꯁꯤ, ꯑꯩꯕꯨ ꯁꯤꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯅ ꯍꯥꯟꯗꯅ ꯇꯣꯛꯂꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝ ꯊꯧꯔꯤ ꯊꯤꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯗꯣꯟ ꯀꯣꯟꯅ ꯊꯪꯗ ꯊꯧꯔꯤ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯌꯥꯔꯦ꯫ ꯃꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ, ꯍꯦꯛꯇ ꯊꯧꯔꯤꯁꯤ ꯌꯥꯜꯂꯨꯔꯒꯦ꯫ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯁꯤꯗ ꯅꯣꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯃꯨꯗꯣꯟ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯄꯥꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅꯁꯨ ꯀꯞꯂꯤ꯫ ꯃꯃꯥ, ꯏꯆꯥ ꯃꯌꯥꯝꯕꯁꯦ ꯅꯪ ꯑꯃꯨꯛ ꯁꯦꯟꯅꯍꯧꯔꯣ꯫ ꯑꯩꯗꯤ ꯁꯤꯔꯨꯔꯒꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯋꯥꯔꯦꯕ꯫ ꯃꯊꯪ ꯃꯄꯣꯛꯇ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯑꯃꯨꯗꯣꯟ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯩꯅꯧ ꯑꯁꯤꯗ ꯍꯦꯛꯇ ꯊꯧꯔꯤꯁꯤ ꯌꯥꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯍꯩꯅꯧ ꯑꯁꯤ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯤꯁꯦ꯫ ꯏꯆꯥꯁꯤꯡꯁꯦ ꯍꯩꯅꯧ ꯑꯁꯤ ꯄꯥꯜꯂꯛꯂꯒ ꯃꯨꯟꯅꯗꯨꯅ ꯌꯥꯝ ꯆꯥꯖꯕꯅꯤ꯫ ꯑꯩꯅ ꯍꯩꯅꯧ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯗꯨꯅ ꯃꯩ ꯊꯥꯕꯗ ꯍꯥꯞꯀꯦ ꯍꯥꯏꯔꯔꯅꯤ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯗꯣꯟ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛ ꯑꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯨꯔꯒꯦ꯫ ꯍꯩꯅꯧ ꯑꯁꯦ ꯑꯗꯨꯝ ꯍꯧꯖꯔꯁꯅꯤꯗ, ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯗꯣꯟ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁ, ꯌꯣꯡꯆꯥꯛꯁꯤꯗꯤ ꯋꯥꯡꯈ꯭ꯔꯦꯗ,
𝗪𝗏 ꯃꯄꯥ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕꯅꯤꯅ ꯏꯆꯥꯆꯥꯕꯣꯟꯖꯥꯎꯗꯣ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯩꯕꯨ ꯌꯣꯡꯆꯥꯛ ꯑꯁꯤ ꯌꯥꯟꯊꯠꯄ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯀꯔꯝ ꯇꯧꯅꯤ ꯑꯃꯨꯗꯣꯟ ꯑꯃꯨꯛꯁꯨ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯌꯥꯟꯊꯠꯄ ꯄꯥꯝꯃꯨꯔꯗꯨꯅ ꯑꯇꯣꯞꯄ ꯎ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨ ꯎꯔꯗꯨꯅ ꯅꯥꯁꯤꯛ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯣꯏꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯅꯨꯡꯁꯤꯗ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯊꯥꯔꯝꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯟꯕ ꯇꯥꯔꯦꯗꯀꯣ ꯏꯃꯥꯅ ꯊꯥꯔꯝꯕ ꯅꯥꯁꯤꯛ ꯑꯁꯦ ꯑꯩ ꯌꯥꯟꯗꯤ ꯌꯥꯜꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯍꯟꯗꯛꯁꯨ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯊꯥꯔꯝꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯄ ꯄꯥꯝꯗꯕꯅ ꯑꯇꯣꯞꯄ ꯎ ꯑꯃ ꯑꯃꯨꯛ ꯊꯤꯔꯛꯂꯝꯃꯤ ꯑꯣ ꯂꯩꯔꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯨꯔꯒꯦ ꯀꯥꯟꯅꯗꯦ ꯑꯩ ꯁꯤꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯌꯥꯜꯍꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯗꯣꯟ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯍꯥ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯂꯤꯗ ꯃꯁꯤꯗꯤ ꯀꯥꯈꯠꯄ ꯋꯥꯒꯗꯧꯔꯤ ꯊꯧꯔꯤꯁꯦ ꯈꯨꯗꯩ ꯃꯆꯥꯁꯤꯗ ꯍꯦꯛꯇ ꯌꯦꯞꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯀꯥꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯗꯣꯟ ꯃꯥꯒꯤ ꯈꯨꯗꯩ ꯃꯆꯤ ꯑꯗꯨꯗ ꯊꯧꯔꯤꯗꯨ ꯌꯦꯞꯁꯤꯟꯗꯨꯅ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯅ ꯋꯥꯡꯅ ꯀꯥꯔꯛꯂꯝꯃꯤ ꯁꯗꯧ ꯍꯦꯛ ꯊꯣꯡꯉꯤꯗ ꯐꯅ ꯋꯥꯡꯂꯤꯅꯦ ꯑꯩꯅ ꯀꯥꯔꯛꯂꯤꯕꯁꯦ ꯌꯥꯔꯦꯗ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯑꯩꯒꯤ ꯊꯧꯔꯤꯗꯨꯕꯨ ꯀꯔꯥꯏꯅꯣꯅꯦ ꯑꯩꯃ ꯊꯧꯔꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯧꯔꯤꯗꯤ ꯀꯗꯥꯏ ꯊꯧꯔꯤ ꯑꯁꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯍꯧꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯨꯝꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯗꯣꯟ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯃꯨꯛ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯀꯠꯇꯨꯅ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯔꯛꯂꯝꯃꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯕꯅꯤ ꯑꯃꯨꯗꯣꯟ ꯎ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗꯨꯗ ꯋꯥꯕꯅ ꯇꯞ ꯇꯥꯔꯝꯃꯤ ꯏꯃꯥꯏꯕꯦꯝꯃ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯁꯤꯕꯁꯨ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯛꯇꯣꯔꯦ ꯁꯤꯒꯤ ꯎꯁꯥꯁꯤꯗ ꯊꯧꯔꯤꯁꯤ ꯑꯝꯇ ꯀꯤꯁꯜꯂꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯣꯡꯊꯔꯒꯦ ꯍꯥꯏꯗꯨꯅ ꯎ ꯃꯁꯥ ꯑꯃꯗ ꯅꯦꯠꯂꯨꯕꯕꯨ ꯎꯁꯥꯗꯨꯗꯤ ꯑꯈꯥꯛꯄ ꯎꯁꯥ ꯑꯣꯏꯔꯝꯕꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯝꯃꯤ ꯑꯣꯏꯃ ꯑꯣ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯔꯦ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯇꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯏꯃ ꯆꯩꯅꯥꯗꯨꯅ ꯅꯥꯃꯟꯈꯤꯕꯅ ꯑꯃꯨꯗꯣꯟ ꯄꯨꯛꯂꯦꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯅ ꯀꯨꯏꯅ ꯎꯈꯥꯗꯨꯗ ꯅꯥꯏꯍꯦꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯆꯩꯅꯥꯈꯣꯜ ꯈꯔ ꯍꯟꯈ꯭ꯔꯕꯗ ꯑꯃꯨꯗꯣꯟ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝ ꯁꯣꯜꯂꯤ ꯑꯩꯃ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗꯗꯤ ꯆꯪꯒꯦ ꯈ꯭ꯋꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯎ ꯀꯥꯕ ꯉꯝꯂꯔꯣꯏ ꯑꯃꯨꯗꯣꯟꯗꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯇꯞꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯁꯒꯣꯜꯖꯥꯎꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯊꯣꯔꯛꯄꯗ ꯑꯃꯨꯗꯣꯟꯅ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ ꯁꯒꯣꯜꯖꯥꯎꯅ ꯕꯥꯕꯥ ꯊꯧꯔꯤꯗꯨꯕꯨ ꯁꯟ ꯄꯨꯟꯅꯕ꯭ꯔꯣ ꯑꯗꯣ ꯇꯥꯆꯧꯅ ꯁꯟꯒꯤ ꯁꯖꯤꯛ ꯈꯖꯤꯛ ꯊꯤꯕꯤꯌꯣ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯑꯗꯨꯅ ꯄꯥꯕ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯒ ꯊꯧꯔꯤꯗꯨꯅ ꯀꯤꯁꯤꯜꯂꯒ ꯍꯦꯛ ꯄꯨꯕꯤꯔꯛꯂꯣ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯨꯈꯤꯒꯦ ꯄꯥꯕ ꯑꯃꯨꯗꯣꯟ ꯃꯗꯣꯝ ꯇꯨꯃꯤꯟ ꯑꯁꯨꯝ ꯍꯥꯏꯖꯔꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯀꯥꯟꯅꯗꯦ ꯑꯩ ꯁꯤꯔꯔꯣꯏꯗ ꯍꯤꯡꯕꯗꯒꯤ ꯁꯤꯕꯁꯤꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯁꯤꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯃꯩ ꯊꯥꯕꯗ ꯁꯤꯡ ꯇꯤꯡꯅꯕꯅꯤ ꯁꯤꯔꯣꯏꯗꯍꯦ ꯑꯊꯦꯡꯕ ꯋꯥꯈꯜ ꯄꯥꯡꯗꯕꯒꯤ ꯂꯤꯆꯠ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯗꯣꯟ ꯁꯤꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗ ꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯉꯁꯤꯗꯤ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨ ꯁꯅꯥꯎ ꯄꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯁꯨ ꯌꯣꯟꯕ ꯍꯧꯔꯛꯂꯤ ꯌꯥꯏꯃꯁꯨ ꯌꯦꯟ ꯉꯥꯅꯨ ꯄꯨꯝꯕ ꯆꯥꯎꯔꯛꯂꯤ ꯃꯔꯨꯝ ꯀꯣꯛꯂꯛꯇꯨꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯁꯒꯣꯜꯖꯥꯎꯁꯨ ꯊꯥꯡꯇꯥ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯤ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯩꯍꯦꯟꯕꯁꯨ ꯄꯨꯡ ꯏꯁꯩꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯡ ꯏꯁꯩꯒꯤ ꯑꯣꯖꯥ ꯀꯥꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯡ ꯏꯁꯩ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯅꯣꯡꯂꯤꯛ ꯑꯃꯗꯤ ꯅꯨꯡꯁꯤ ꯑꯅꯤꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯖꯒꯣꯏ ꯁꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯐꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯜꯂꯝꯃꯤ ꯑꯃꯗꯤ ꯅꯨꯖꯥꯒꯤ ꯆꯐꯨꯁꯨ ꯑꯄꯥꯕꯤꯅ ꯌꯣꯜꯂꯝꯃꯤ ꯑꯃꯨꯗꯣꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥ 10ꯃꯛꯅ ꯁꯦꯜ ꯇꯥꯜꯂꯛꯂꯕꯗ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯡꯕ ꯉꯝꯂꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯁꯨ ꯉꯁꯤꯗꯤ ꯀꯣꯛꯂꯤ ꯃꯆꯥ ꯃꯌꯥꯝꯅ ꯃꯇꯤꯛ ꯆꯥꯔꯛꯂꯕꯗ ꯑꯃꯨꯗꯣꯟ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜꯂꯤ ꯑꯩꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯝꯂꯔꯣꯏꯀꯣ
ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯕꯥꯛ ꯈꯨꯅꯝ ꯑꯣꯏꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯤꯒꯦ ꯈꯜꯂꯨꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯑꯄꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯄꯥꯝꯕꯩ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯋꯥꯕ ꯃꯤꯀꯨꯞ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯀꯧꯐꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯥꯛꯂꯕꯁꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯦ꯫ ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯋꯥꯕ ꯃꯤꯀꯨꯞ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯊꯧꯅꯥ ꯍꯜꯂꯕꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯂꯥꯛꯀꯅꯤ? ꯈꯥꯡꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯕ ꯄꯥꯎꯔꯧꯁꯤ ꯀꯧꯐꯗꯦ꯫ ꯆꯌꯥꯝ ꯄꯣꯛꯄ ꯑꯃꯨꯗꯣꯟ ꯁꯩꯍꯧꯗ ꯋꯥꯔꯕꯁꯨ ꯄꯣꯂꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫